네. ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯡꯗ ꯆꯥꯈ꯭ꯔꯕ ꯆꯥꯗ꯭ꯔꯕ ꯈꯪꯗꯦ ꯄꯣꯛ ꯑꯁꯥꯡꯕ ꯆꯥꯎꯅ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯕꯤꯂꯦꯇꯦꯠ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕꯤꯂꯦꯇꯦꯠ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯋꯤꯁ ꯑꯝꯇ ꯄꯤꯕ ꯅꯪꯍꯧꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯒꯅꯣ ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯛꯅꯒ ꯍꯥꯟꯅ ꯆꯥꯔꯤꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯆꯥꯒꯦꯁꯦ ꯑꯁꯥꯡꯕꯤ 네. 되게 고마워.好嘞。ꯏꯊꯟꯗ ꯅꯝꯖꯕ ꯚꯤꯗꯤꯑꯣꯅꯦ ꯃꯌꯥꯝ ꯐꯣꯏ ꯌꯥꯝ ꯁꯥꯔꯤꯌꯦ ꯑꯣꯛ ꯍꯥꯏꯁꯤꯅꯦ ꯁꯥꯔꯤꯉꯩ ꯆꯥꯍꯧꯒꯗꯕ ꯏꯪꯈ꯭ꯔꯗꯤꯅꯦ ꯐꯝꯖꯤꯜꯂꯛꯑꯒ ꯍꯥꯎꯇꯦ ꯆꯥꯊꯣꯛꯀꯦ ꯑꯆꯧꯕꯁꯦ ꯋꯥꯎ ꯀꯃꯥꯏꯅ ꯆꯥꯅꯤ ꯁꯤꯗꯤ ꯇꯠꯇꯣꯔꯦ ꯊꯣꯠ ꯂꯥꯎ ꯊꯣꯠ ꯂꯥꯎꯋꯦ ꯃꯌꯥꯝ ꯈꯪꯉꯝꯅꯤꯀꯣ ꯇꯤꯁꯨ ꯑꯝꯇ ꯂꯧꯔꯨꯕ 대용 엄마가
ꯆꯥꯁꯜꯂꯦ ꯉꯁꯤꯒꯤ ꯇꯦꯁꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯎꯔꯣꯏꯗꯣ ꯃꯌꯥꯝꯅꯗꯤ ꯁꯤꯖꯟ ꯂꯦꯞꯄꯤꯔꯣ ꯈꯨꯋꯥꯎ ꯅꯦꯝꯃꯤ ꯁꯥꯒ ꯁꯥꯔꯦ ꯐꯨꯠ ꯆꯪꯉꯦ ꯍꯥꯏꯕ ꯋꯥꯎ ꯇꯨꯝꯅꯤꯡꯉꯛꯄꯤꯗꯣ ꯈꯪꯕ꯭ꯔꯥ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯆꯥꯏ ꯃꯌꯥꯝꯗꯣ ꯑꯩ ꯄꯨꯛꯇ ꯂꯣꯏ ꯌꯥꯎꯔꯝꯗꯣꯏꯅꯦꯕ 와. ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕꯀꯣ ꯃꯌꯥꯝ ꯌꯨꯝꯗꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯀꯨꯏꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯦ ꯁꯥꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯃꯊꯪꯗ ꯀꯩ ꯆꯥꯔꯛꯑꯣꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯀꯟꯇꯦꯟ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯇꯦꯡ ꯇꯦꯡ ꯂꯣꯏꯁꯤꯜꯂꯒꯦ